Senapati da laiba Naga ki lamda Kuki singna lam khopchinkhre khunda sile haina phongdorakre. Senapati district ki Kangpokpi subdivision na konba Naga ki lairiba Chawangkining village ki lam khopchinkhre Kuki singna Kholen Saikot amadi West Haipi kauba Kuki ki khul ahum lengakna recognize tawdriba khul ahum khunda sile haina Chawangkining village authority na thadrokpa serol amana khanghalakle. Chawangkining village authority na thadrokpa serol aduna Naga ki lairiba Chawangkining village ki jurisdiction na konba maphamda nauna unauthorized soina signboard amadi stone marker yung sinduna Kuki singna makhoi ki lam oina na bahona riba ase yaba ngamloi Kuki singna yung liba stone marker duda Kholen village haiba Kuki ki khungang ase haukiba 1980 da establish toba khungang amani haiba ase aranba wafam amani haukiba 2002 da Manipur lengakna Chawangkining Naga village ase recognize tawkibani 2002 da recognize tawkiba Naga ki khungang ase natana haiba mafam asida topa khul amata lairami haiba ki official web record amata laite zero aduna makhata na hai Kuki ki West Haipi kauba khungang ama lingna na bahonariba asibsu Chawangkining village authority da topa khungang tagi Kuki leader ama laikidaba dugi matung Kuki singna makhoi ki apamba gi matung ina Naga gi lairiba territory da nauna ming thonduna hangdokibani masigi mathakta government recognize tawriba Chawangkining village ki jurisdiction da lam khopchinkhre lairiba Kuki ki khul ahum ase khunja singna lenga ki sathung kaya niyam lana ngasi phawba lauduna lairi asiguma niyam lana se chang semdok sadok tuna lenga ki sakthum niyam lana lauba asina mafam asida lengakna recognize tawduna khundariba Naga miyam gi right matpani hiramasiga mari lenana concern authority gi maikaidagi ground verification tawduna public resource misuse tawriba amasung Chawangkining village ki lairiba territorial right ta ain kaina lam khopchinna bahonariba sidagi ngakthoknaba yengsingadabani haina su Chawangkining village authority na thadrokpa cheroladuna Senapati district administration gi puning singselakle Sahi taret Chief Minister Lairamba Hangang award pa later roi khalubane adubo ngasi disaningai laitaba imung na thalle haina Sarachandra na phongdokre Hangang Block Congress Committee na senduna ngarang Hangang Mayai Lekai da pangthokiba MP Bimol amasung Hangang Block Congress Committee na senduna ngarang Hangang Mayai Lekai da pangthokiba MP Bimol amasung CLP leader Okram Ibobi aniga miyam gi interaction thoram da sarugya kiba MPCC ki General Secretary P Sarachandra na hai Hangang Assembly Constituency dagi Chief Minister ama sahi taret Lairam Kibana, Yamna Nungaiba Sakotpa Amasung award palataba AC oiragani Amasung, Miamna Nungain Hinglagani Hina ACS Miamna Lobiram Gani, Adobo, Nasidi Hanga Assembly Constituency Rasi, Supam Nompom Kangdaba, Laita Lairabana, Saningai, Laitaba Imung Talaba, Hangang Oide, Nungai Faba Imung the Suyaram Lutabadi Nate, Adobo, Sangdam Naruba the Sotaba Amasung award by Imung the Nungaiba the Masing Henba, Hangang Oide, Nungaibana Sada, Taragumba Oirangani Adobo, Wana Punsi Hingbana Sada, Modra oile haiki Thobal district ki mafam kayada ising isaw gi awaba mayokna re hari haukiba numit kharani asida nongleptuna surakpasina maram oiraga Thobal district ki turel kaya ising imai wangkhalakpadagi district asigi mafam kaya gi miyam isaw gi awaba mayokna de district asigi manung chaliba tentha khunau makha lekai mapada wangjing turel meter mangaron pakna kaibadagi lekai adugi yum amadi lobuk kaya marum ising khopchinkhre miyamna athengo phawba lonambal gi kairiba mafam sing menana bahona khe amarom da wangbal lamboi khongnang khong mapada nongdambi turel kaibadagi leirak amadi yum kaya ising khopchinkhre mafam asisu miyamna pal thingduna akaiba lonambal mena bahona khe nong asina makha tana sum leptrabadi yum thumbagi masing hengalakpa yana leire mafam adugi miyamna ising chawgi awaba mayokna badagi Indian Red Cross Society Thobal gi tim laktuna pal thingbada saruk yabata natana miyamna isingdagi pokpa laina laichat singdagi ngakthoknaba tika thakhi Sangai ampam part 2 mangmapada wangjing turel pathokuna ising CLA lekai gi miyamna turel longna ban senjinabagi thabak kana sathaki hairok kabo lekai da hairok turel manak nakna leideba yumkia singna leirai chen thaba haurakpada BJP hairok mandal gi thomi sing tholaktuna pal thingbagi thabak sathabadagi yum adu isingna chen thagadabadagi kanbangam haure hairi salongphang maning lokol gi lopham kya so ising thumjinkhre athengbada phangba pawda Thobal turel gi imai warning level da CLA hairi Maitei salagi mi hata senaba sing kannanaba angam athoksigna honarabra singnare haina phongdorakre thasigi tarukta Bishnupur district ki thanga ithing the palace compound Govindaji lambi dagi Maitei salai thiambu kwakethel konjeng laikai dagi loitongbam pinki kaubi lesabi amana thangna thinduna hatkiba thodok aduga mari lenana ngarang palace compound da imung manung amadi laikai miyamna wakan bi phampham duna khongjang sangsinkhre khongjang adada saruk yaramba palace compound youth welfare club ki president toijam Rajendro na phongdokibada salai bu hatkiba mioi
adusu police surrender tawkhibadagi imung manung amadi lekai club na GSC semdana salagi mathau mangam pangthokre tanja asida anga mathau kharana khut changsinduna mihatpa dukan na bohonarabra haibagi singnaba leire maramaduna wakan mi pharmacy phambani masana hatpani haiduna surrender tawkhraba mihatpa kankhatnaba anga mathau sing tawbigano mihatpa du mara leitaba onthokuna anga mathau singna kannana bohonaraglabadi lebak miyamna irang horakani Manipurda asoba irang ama lakloi haningai leite Manipur Police Department su niyam chumna investigation tawbiyu mara leibasing serak pibiyu nakala maromda wakan mi phamadu saru yarambi maitai salagi apokpi thiam karuna na phongdokhibada mahaki masagi mihat aduga mari leinana Manipur Police na paikhalakliba thabak thorom singi matangta hanglobada mayek sengna fazana amata haibirakte leibak miyamna GSC semduna asumara thidokhaningi laikidraba masada maral thangjinnaba honaragliba si yabang amloi mahaki masa yumdagi kauthoklaga arapa mafamda puduna hatokhibani mahaki masa salai matomtani magi wakhalda hinglambani mahaki masa gi mihal asigi matangda asumaran puthokna bohonabada miyamna mateng pangbiyu Manipurda hojik president rulenga klaidibani president rulenga asibulu singliba governor na asumba lambida lepiduna masagi asumba wayal ama pibiyu haina su thamoi sokna pendaba phongdokhi hidak managi polam sing yuan ba amadi pusilakpa singda KCP apunbana akan wafam thamlakle Kalekpa Communist Party KCP apunbagi publicity secretary Punsirol Maitena thadrokko cherol amada hidak managi polam sing yonba dukan amadi pusilakliba agency singda khut tharakoi haningai leite haina akan wafam thamlakle cherol sina hai July 3 2025 ki mamangda hel harzat oiba hidak managi polam sing pusilakpa yonba amadi sijanaba lepiyu haiduna lup asina athingba thamkibadugi makha satharappa oina tha asigi taretagi akhanaba special drive haure ahan boina hidak managi polam sing thingbagi drive ta kanglepa Manipur gi mafam kharadagi phatraba polam sing asibu phagatuna mai tharaga manghankhre Chathakiba khanaba drive asida support tobirakiba maira paibi ima ibel sing laikai ki club ki members sing galoinana drive asibung mapung phana pangthokpa ngamjare amasung masibu support tobirakiba singbusu hainingai leitana thagarpa phongdoksadi haidi loinana phatraba polam sing asima khatana thingba ngamlagani habagi asepa thajaba leire haidi cherolosna makhatana hai afaba awonba khunai ama oinabagi damakta sangsinjarakliba mission asigi drive makhatana adumak sangsinjakigani lupna thamkiba athingba asigi mayokta leiduna lamhentu henduna makhatana hidak banage polam sing yoliba amadi pusilakliba agency singna khudaktagi leptrabadi khut tharaklo haningai leite habasi khangjinbiyo matung tarakpa drat singda su club organization maira paibi imaibel singna su makhatana support tobiduna yelongmi irecha singbu kanbada soba thodang lobiyo haina lukki maikaidagi nolukna ningsingjari haina phongdorakle Gujarat Thong ki saruk khar kin tharakpada miyoi mapan sire Gujarat ki Vadodara district leiba Vadodara amadi Anand Phauna haliba maroiba Gambir Bridge ki saruk khara ngarang khanghaudana kin tharaktuna Mahisagar turel da tasinbada Thong adu da chalamba gari khara su yaukiduna miyoi mapan sikre atopa mapan amasu turel dagi kanba ngamkre hari Thong ki saruk khar kin tharakpada da truck ani van ani amadi auto rickshaw ama turel da tasin khibani thaudo adugi matangda PM Modi na nungai taba phongdokhibaga loinena laikidraba singi imung manungi miyoi singda lupa lak ani gi ex gracia piragani amasung thaudo asida soklaba singdana lupa lising yakai mateng oina piragani haina laukthokre Gujarat ki Chief Minister Bhupendra Patel na su laikidraba singi imung manungda lupa lak mari gi ex gracia amadi soklaba singda lupa lising yakai piragani haina laukthokre panba yabadi mafam asida gari kungna chatpana maram oiraga Gujarat ki CM na lupa crore chani ga 33 changna tha ahum longgi mamangda anauba thong asi sahankhibani thaudo asigi matangda thijinnabasu sem sakre haidi Manipur ki irang center ki khudyawi haine MP Bimol na phongdokkhre laingaklol haitaba kharana laingak paibadagi Manipur pumloi loide haine ibobina phongdokkhre Manipur da thogliba irang asida center da paliba BJP laingak ki khudchauna yawi haina inner Lok Sabha ki MP Bimol akoijamna maral sikre amarom da laingaklon haitaba kharana laingak paibadagi Manipur pumloi loide haina hana ki Chief Minister Okram ibobina phongdorakle wafam asi ngarang haingang block congress committee na sinduna Lok Sabha ki MP Dr Bimol akoijamu Ramno okpagi thoromga loinana miyamga interaction tawbagi thorom amada phongdokhibane haingang mayai lekai da leba Manipur Pradesh Congress Committee gi General Secretary P Sarachandra gi sanglen da pangthokpa thorom adu da saruk yaraduna MP Bimol akoijamna hai state asima hausa gi phibam da hajilhan gi hairabadi kumja 2023 gi May 3 dagi hauraga state asida thokliba irang asida chenaba khudemak chapchaba pakum pihan basangi lamdam asida thokliba irang asina para ama oiraga anauba awanba Manipur ama semnaba
vision amaga loinana mangda sangsen minaba sangi aikhogi asoiba aranbasing sumthokpa mathau tai haiki mahana makhata na hai leba asigi leidiba law amade constitution ki matongina laingakpogi mohur center gi yaka yenglaga laingakpana lamdam asipumloi lotion bane Indian constitution ki provision amata Manipur da satnadre center na tawning ba moong da sathaduna leiba state oire Manipur gi miyambu center na karisu leitaba amade usit thoidre mamangi mikhal matamda singda di selection tawi tamdana election tawi haikiba du ngasidi tamdasu selection gi phibam da lakle tampaki mafam singda su selection tawba nampu safu tawba amadi khulai paiba singna mikhal da makhoina haiba mirek ta vote piu haiba gi sanabi lakle masimaki dingai ni thawong asi yade haiba khangan baga loinana miyamna thinghoba sange hojik thokdiba irang asina para ama oirega anauba onba Manipur ama semnaba punna sangsen minaba matam oire haiki Mizoram da ngamkhai ngak sen bagi thabak hena kan khat khre Myanmar da handak ta sin arm group ani gi marakta kana mong da khut thona khraba matung Indo Myanmar ngamkhai paring gi Mizoram gi saruk ta security na ngak sen bagi akan ba thabak lokhat khre agency gi pauna hai Myanmar mang da sin khulai paiba group ani gi marakta akan mong da khut thona khraba matung Mizoram ga Myanmar ga taina bangam khai paring da Mizoram police amasung Assam Rifles na ngak sen bagi akan ba thabak lokhat to na ngamkhai da makhata na refugees sing sang selak thingna ba akan ba thabak lokal le hai na Mizoram ga home minister ke safat nga na phong dokre pawas na makhata arduna hai Myanmar ge saruk Mizoram ga taina bangam khai da leiba Komawi village ta thas gi manga ki numidang Children Defense Force holngaram amasung sin National Defense Force ani gi marakta kana mong da khut thona ba horakhi lakhalup animal ethnic and insurgent group ne CDF holngaram amasung CNDF animal zone nationalist movement gi saruk ngakta ne amade pakthok na harabada zone thalak ethnic community ngakta ne pawas na hai nakalani gi marakta akana mong da khut thona rapodagi Komawi khulamade masigi naknaba khulsingi khunja sing Zokathar phauduna Mizoram da sensin ba horakhi bane ngasi phawbada Zokathar Myanmar refugee lising ahumrom sangjafam lauduna leiri hairi Myanmar gi violence asigi matang da Mizoram lengak na kumna yengsin baga loinana ngamkhai paring ngak pagi thabak Mizoram State Police amasung Assam Rifles na ngamkhai paring da ayuk numidang ngai dana ngak sen bagi thabak satharak pani haina su Mizoram ge Home Minister Kespat nga na makhada na phungdokhi Zokathar da sangjafam lautuna leiriba Myanmar refugees sing asigi leifam chafam sin baga loinana makhoi bu ngak sen bagi thabak sing Young Mizo Association YMA sillang bagi thabak sathari Samphai District ki Deputy Commissioner na su refugees sing gi safety gi matang ta lokhat pe aba thabak lokhat na basu mari sing da pok tak pi khre agency ki powers na makha tar to na Myanmar da gi India da sangak pamyo sing valid identification darkar oi adubu handak Myanmar da lal holup ani gi marak da khut thona rak padagi khanghau dana Myanmar national kya lieutenant silak pasina makoi bu masak khangdok pagi thabak lokhat pada yamno khudong cha da ba mamayok nari Mizoram gi Home Minister ke sapat nga na phungdok khibada Myanmar da mamang da thokiba thodok sing da Myanmar lan mi sing Mizoram da silak ki ba lai khre adubu handak ki phiba masina hena aruba ama oi badi sensilakpa refugee khudimak Zokathar da pulap laisilakpa asini refugee sing asi handle tawbada center na su pibi aba mateng pibi na basu taksin kre hairi Nakalamorom da Mizoram da mitop khandok namba bill president ayaba piragani haibagi thajaba pikre haidi Mizoram da mitop khandok namba bill ama leba asagi president ayaba piragani haibagi thajaba center na Mizoram gi chief minister da khanghan khre mamang da leramba Mizo National Front lengak matam da assembly na di Mizoram bill kumja 2019 da pass tawraba matung president gi ayaba ngai duna lakhibani Mizoram da mitop masak khandok naba amadi asengba state asigi miyosing masak khandok namba bill asi assembly da puthokuna pass tawkhibani Mizoram gi Chief Minister Laldo Homana haukiba ningthaukabu numita Delhi da Union Home Minister Amit Shah ga unabada sahi taruk pending da leraklaba bill asigi ayaba president na piragani haibagi thajaba pirakhibani Union Home Minister ga unabada da Mizoram gi Thanjol da Peace City ama semgatnaba amadi Lengpui Airport pu Airport Authority of India da sinabinabasu Chief Minister na propose tawki Sing Ningkai badagi lambi fauna dre hari state asida haukiba nongmanini asida sukiba nongna maram oiduna yaripok ki kasong khulen yawba lambi gi saruk kharada Sing Ningkai badagi lambi fauna dre hari press na phangwa pawda yaripok kasong khulen gi saruk oidaba Kamjong district ki ke Somrei amasung Yisom village ki marakta leiba nung kot phamsing amada Sing Ningkai bagi thodo adu thokibani Sing Ningkai baduna maram oiraga Imphal amudi yaripok tagi kasong khulen yawkhigada amadi kasong khulen tagi Imphal tamna lakadaba miyamda chawna khudong chadaba mayokna re hari Amarom the Kamjong district headquarter dagi Huimin Thana road yauriba Ramphoi village dagi Sing Ningkai duna lambi phauna dre loyana Phungyar block ki manung sanba sorbung amadi Khonglo gi marakta su Sing Ningkai rapodagi lambi phauna dre hari
ꯊꯦꯡꯅꯕꯒ ꯀꯥꯄꯨ ꯍꯥꯏꯈꯤꯕ ꯍꯥꯟꯅꯒꯤ PM ꯁꯦꯛ ꯍꯁꯤꯅꯥꯒꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯤꯛ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯖꯨꯂꯥꯏꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯈꯤꯕ ꯏꯍꯧ ꯑꯃꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯛ ꯍꯁꯤꯅꯥꯅ ꯊꯦꯡꯅꯕꯒ ꯀꯥꯄꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯒꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯤꯛ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯂꯩꯉꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏ ꯇꯥꯡ 9ꯗ ꯒꯅꯥ ꯚꯕꯟꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯤꯛ ꯑꯣꯏꯔꯛꯈꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯦꯟꯅ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯒꯗꯧꯔꯦ BBCꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯄꯥꯎꯗꯝ ꯑꯃꯗ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯛ ꯍꯁꯤꯅꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯍꯧ ꯑꯗꯨ ꯅꯝꯊꯅꯕꯒꯤꯗꯃꯛ ꯂꯦꯊꯜ ꯋꯦꯄꯟꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯌꯥꯊꯪ ꯄꯤꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ